Yamaha Minga sitap gadongi wakhalda kari hana lakpagi music natraga motorcycle nakanamada performance style gi romance aduga nungsirabe engine gi makhol atopa amana melodious oiba tune sing animak tongan tongan ba industry ni adubu industry animak asina malemda lead tawduna chalibani khudang gari Semlamba Yamaha gi founder asina motorcycle semlakani haibasi nongmata thazaraduba amakhakni company se horukpada apikpa music industry amoina horakki adubu world war gi matamda kananabu piano leinagani company asi hingnabugidamak aircraft propeller fauba sabataki India dadi Yamaha CRX100 R15 amadi atopa bike kharagidamak hendokna maming chatli adubu masi Yamaha gi oina yamna pikpa saruk amakhak oiribani makhoi global business asi yampak sobkhak natana lam kyada diversify tawduna mai pangna business sathari aikoina Yamaha gi logo asida munne yenglagadi masda tuning forks yawba thengnagani masina sound amdi music po indicate tawribani aduna videos da Japan gi Yamaha company Kamdouna horakki makhoi gi business empire amdi success journey gi matangda aikoi punna khangminasi mamangda Bajaj KTM amdi Royal Enfield gi full explanation video upload tawzakre yengdribasing gi description da link pizramge soidana mityeng tabiu amadi Yamaha gi bike series ta dongi favorite bike ado comment ta thambiramo wari asi torakosu Yamaha gi ni 1851 da mahak asi astronomer amagi imungda pokhi aduna angang oringai dagi mahak earth amadi universe asigi wakhalda lupkhirami ayamba matamda mahaki mapagi library da pung kya matam lenki masina mahak po angang oringai dagi machines amadi technology gi wakhalon lehelakki matam sanglakpada martial arts amadi kendo practice tawrami 1870s ki matamni ningthau maiji na lengak sasan tawringai matam masda Japan industry gi lamda chawkhalakki amadi western culture na tamna mahut silaklammi foreign technologies ki ama changlakki matam masda torakusu Yamaha Nagasaki da chalammi amadi mafam aduda gari sembagi training loisilami masdagi mahakna gari semjin bahuraki adubu mahakna tawriba thabak asina profit yamna fangbadi ngamlamde masdagi atopa lambi thirakpada miramdagi medical equipment sing import torokpagi chang wangkhatle haibasi mahakna khangba ngamlaki lammasda kumna study tawnabgi damak mahak Osaka da satkirami interestingly angang oringidagi torakosu na pamjarakpa lamsing astronomy watchmaking amadi medical equipment bo oigera khudimak asi concentration amadi high level accuracy gi mathau taribani 1886 sahi asida torakusu 35 years complete orami adubu matam asdasu mahakki oiba tang taba thabak ama natraga business leramde adubu mahakki leizariba talent haibadi garhi semba medical equipment sing repair toba asina chingba thabak sing asigi mateng dagi yungi maintenance faubadi puba ngamlami adubu nongmadi mahakki punsibo punghong hongangadaba thodok ama thokle makhoi town asda leiba primary school hamamatsu asina read organ ama semjin binaba hairaklammi masda mahaksu yamna interesting oini khanduna challenge ama oina accept tawkhirami mahakna yadriba mafam adubu thidoklammi amade yam kanu honarba tungda semangamlammi masdagi organ ase amuk hanna hanagum mathau toraklammi mahakna organ asibu semlingai read organ ase matau kramna function tawbage haibdo loinamak khangba ngamkhirami aduga masidai Japan da mahakki oiba read organ ama semnaba wakhal lakhirami mahakki marup amaga loinana thani chumna yam kanu honerba tungda mai pangna Japanese read organ ama semangamlammi adubu laibak thiriba amana kana amatana organ asibu pamnaramdi hoi mechanical parts sing di fazna semle tawbatabu music amri tuning gi knowledge leitaba maramdagi awatpa amari adum leirammi adubu mahak wakhal sontagide mahakki organ asibu Tokyo University of Music Department da punaba warip laurammi adubu satawriba lambi asimakti araiba madi oiroidori singsang ama landuna chatpa matamda town asdagi 250 km lapna satpa taribani matam aduda transport leite aduna mahakki marukka loinana saganda chai sinaduna organ adubu puduna Tokyo gi dama khongsan khirammi mafam adu yorukle makoi gi honaba kanjaba adubu uraga music department na makoi gi mateng taraini hiktok pangam khide instrument adubu yengsilaba tungda yadriba soriba saruk sing khangdok pangam lammi amadi music ki fundamental theory khangba ngamnabagi damak torakusubo music lecture class yawhallammi
mahak Tokyo da numit kharani ga leitharami amadi tuning concept khangba ngamnabgidamak yam kanna so honazarami matamazda mahak ke hokibda thengnarakhiba awawa tanpham sing amata kauramde asumna mahakna fazaba tune tabu hanjin hanjin thirami masina ni ngasi fawda so Yamaha gi logo sida tuning folks ahum yaholiba si music training loisilaba tungda mahak hamama suda halaklammi amadi anirak subo ina read organ ama masina miramdagi pusilakpadudagi sang tadaba organ ama semba ngamlammi miyamna masigi organ asibu yamna pamnaraklammi mazagi organ taret sanavgi order fanglammi organ sing asi yamna liraba temple amada semba horakhi aduga 1997 sahi asida mahakna Nippon Gaki Company Limited haudoklammi konadi masi Yamaha haraga aikhoine khangnarakhi 1916 da torakusu Yamaha masagi sahi humpuga manga surakpa matam asida laikhiramde mazdagi company gi leadership asibu vice president Chiyomaru Amano da sinakhirami tamna sum honarpadagi Nippon Gaki Company ase Japan gi khwai chawba musical instrument manufacturer company orakhi adubu chawkhatpa horakpada ngaringai World War II na thatkhirami pianos amri musical instruments sing lainavgi chang yam hena hantharakhi assemble townaba mafam khara fawba langi maramna amang ata thokhirami mazdagi Kamdouna company asibu management togani haibgi idea amata laikhiramde adubu Japanese government gi contract amana makhoibu kanpirami contract adudi war da sizinanaba aircraft ki propeller manufacture toba sini lam asimakti makhoigi oina mamangda experience amata leibanate adubu karidi upai lei lanfam asi hingnavgi damak company asina propeller savataki 1945 war loikre adubu Nippon yoinadi lanfam asi loidri haibiyai sahi kya company asi kari tawni haibasi kakngaunaduna leirammi company asigi chairman Jinichi Kawakami torakusu Yamaha gi masu nupa asina company asigi lemhoriba resourcing ase Kamdouna karida sizinagani haibasida wakhal tawba horakhi option kya marum khalaba tungda mahakna khalakki madudi matamazda transport tawnavgi damak affordable oiba vehicle gi darkar tai haibasi mazdagi mahaki team da motorcycle prototype ki lamda thabak hounaba order tawrammi mahaki lusing makhada Yamaha na motorcycle industry da changba khaknatana Japanese government na music class school khuding da compulsory ohelakhi masina Nippon Gaki gi sales atia pakna wangkhalakhi 1995 ta Yamaha Motors ase Nippon dagi tukhai taraktuna makhoigi ahanba motorcycle YA1 125cc bike launch tawruklammi masigi matung 1956 ta 175cc bike YC1 amadi 1957 da 250cc gi YD1 asisu launch tawruklammi 1960 dadi Yamaha Motors na makhoigi bike ki engine performance adubu miyam da khanganduna America yauna malem pumbada export tawba horaklammi racing gi lamdasu Yamaha gi fida sauna kalli Valentino Rossi amadi George Lorenzo gumba rider singnasu Yamaha ge associate tawribani adubu India gi oina lakpada horukpagi wari si kya nungai boiramde ihan hanbada Yamaha na Indian two wheeler market ta laknaba honakriba ase 1994 da Escort kaloinana collaboration tawnavgi damak khudong saba ama phangba asdagi horakhi maramdi Indian market ase matam aduda foreign company singi oina changbage yaba piramdi Yamaha na makhoigi ahanba bike RD350 asibu Indian market ta launch tawrami Indian sing na bike asibu India gi ahanba super bike ni hainaki adumoinak bike asi fana fazarabasu Indian market ta fail oirami masigi failure asdagi Yamaha na no strategy ama puthoknaba honarakhi matamazda India da Suzuki AX100 asi yamna popular oirakhi masi 100cc gi lightweight bike ni mazdagi Indian market ki wakhalon asibu fazna khanglaba tungda heavy bike ki mahutta lightweight bike to ina kok thadagirami 1995 sahi asida Yamaha na lightweight oiba amadi yengbadasu yamna nungaiba RX100 asi launch tawrakhi bike asigi performance yamna fazarami bike asi matamadugi youngster singi favorite oikhi masina Yamaha gi anoba saktam ama India da uhanba ngamlakhi masiga loinana Yamaha na Crux Levero amadi Antixer gumba bike sing mathang launch tawruklammi adubu makhoi amatana Yamaha RX100 pu overtake tawbudi ngamkhide liberalization gi matungda Yamaha gi oina Indian market ta hanadagi hena challenging oiraklammi maramdi India da CBZ Charisma amadi Pulsar gumba anoba bike sing introduce tawrakhi mazdagi Yamaha gi sales lepa leitana hantharakhi
amadi 1996 da matam amadi yamna popular oiramba RX 100 asi fauba production tauba lepkhirame. Two stroke ki oiba bike asina Indian government gi emission norms po mapung fana ngakpa ngamlamde. Mazdagi 2008 da Yamaha na makhoi gi anuba bike ani India da launch toraki. Masina youngster sing da anuba pamba pokhanduna makhoi gi oiba mafam mama kanba ngamnaba honaraki. Bike ani adudi R15 amadi FZ16 asini. Amadi bike ani asigi generation kya so launch tawkravani. Yamaha Motors na automobile industry da adugumba invention ama tawki. Maduna motorcycle design amadi technology bo anuba maikaida pukhirami. Adom khanglabra haujikange bike sing de yauba single rear suspension asibo monoshock hariga khangnai. Masi Yamaha na 1975 ta makhoi gi popular oikiba YZ250 bike asida introduce tawkravani. Genesis engine, Yamaha chip control throttle, cross plane crankshaft, lean angle sensitive traction control asina chingba advanced technology asi Yamaha gi invention ni. Marup sing asidi Yamaha si music ki lamda leading company amakhak oibagi mathakta two-wheeler industry dasu world leader oiri. Masigi marum dasu aikoina amukfau khangdri tadriba business ki amasu leiri. Mazda Yamaha power products ki generator amadi pumps, masigi mathakta su Yamaha boats, marine engine, commuter vehicle, scooters, electric bicycle, golf cars, industrial robots, unmanned helicopters, amadi electric wheelchair fauba Yamaha na sarivani. Video si fauba yengbirakpa marupsingna Yamaha gi oiba knowledge khara makhaidi leramlani haibgi thazaba leijai. Aduna mayamna channel asibu informative oi khallagadi matung tarakpa video singi damak subscribe tawduna pungning thogat piyo haizari.